Hello ma'am, ay ngasi idag mo uchara ka sinaski allergy raksa kaina ngaite advice to bani Facebook khangde YouTube khangde ma'am si jam kana bani aisu kainas ama le bidama free ni ado ay ma chana loire asi moi thugai na chakhale nongmada ani rak ekdom doi thakpa loraga isina sa thakpi ba aing ma thakpa yate yam kana bani yam nungai bani ma'am da aisu ama aisu order tawna aisu ahambada thajaramde isana try tawraga ma'am da takjarakpani chamos ama lauraga ko ayurvedic kini kem side effect like angang chahi 18 subadasu yai ado ꯑꯩꯈꯣꯏꯒꯤ ꯆꯕꯨꯟ ꯄ꯭ꯔꯥꯁ ꯆꯥꯗ꯭ꯔꯅꯦ ꯆꯕꯨꯟ ꯄ꯭ꯔꯥꯁ ꯑꯍꯟꯅ ꯑꯉꯥꯡꯅ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯍꯥꯎꯋꯤ ꯌꯥꯝꯅ ꯊꯨꯝꯂꯤ ꯊꯨꯝꯂꯤ ꯇꯧꯔꯅꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯕꯤꯌꯨ ꯏꯁꯥꯃꯛ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯍꯥꯏꯖꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯦꯚꯔꯗꯥꯏꯁꯇ ꯍꯥꯟꯅꯗꯤ ꯑꯦꯚꯔꯗꯥꯏꯁ ꯇꯧꯅ ꯎꯔꯝꯃꯤ ꯑꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤꯗꯣ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏ ꯌꯨꯁ ꯇꯧꯔ ꯃꯇꯨꯡꯗ ꯃꯌꯥꯝꯗꯩ ꯇꯥꯛꯆꯔꯛꯏꯅꯦꯕ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦ ꯍꯥꯏꯗꯣ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯃꯌꯥꯝ ꯃꯇꯝ ꯁꯥꯡꯅ ꯆꯥꯕꯤꯌꯨ ꯀꯨꯏꯅ ꯇꯧꯕ ꯃꯤꯗꯤ ꯃꯇꯝ ꯁꯥꯡꯅ ꯆꯥꯕꯤꯌꯨ ꯈꯤꯇꯪ ꯇꯧꯕ ꯃꯤꯗꯤ ꯑꯗꯨꯝ ꯊꯥ ꯇꯔꯨꯛꯀꯨꯝꯕ ꯀꯨꯏꯅ ꯇꯧꯕꯗꯨꯅ ꯆꯍꯤ ꯑꯃ ꯁꯨꯝ ꯈꯔ ꯀꯨꯏꯅ ꯇꯧꯔꯗꯤ ꯈꯔ ꯀꯨꯏꯅ ꯆꯥꯕꯤꯕ ꯇꯥꯔꯦ ꯑꯩꯗꯤ ꯈꯔ ꯀꯨꯏꯔꯦ ꯆꯥꯔꯛꯏꯁꯦ ꯑꯗꯣ ꯑꯩꯁꯨ ꯑꯝꯇꯪ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯒ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯁꯥꯏꯅꯥꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯇꯣꯏꯅ ꯇꯧꯕꯅꯦꯕ ꯑꯉꯥꯡ ꯈꯪꯗꯦ ꯑꯍꯟ ꯈꯪꯗꯦꯀꯣ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯁꯨꯝ ꯑꯩꯁꯨ ꯊꯥꯖꯔꯝꯗꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯅ ꯌꯨꯁ ꯇꯧꯔ ꯃꯇꯨꯡꯗꯗꯤ ꯑꯩꯁꯨ ꯊꯥꯖꯔꯦ ꯑꯗ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯑꯃ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯔꯒ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯎꯠꯆꯕ ꯏꯁꯥꯗ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦ ꯎꯠꯆꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯊꯥꯖꯕ ꯍꯦꯟꯒꯅꯤ ꯑꯗꯨꯅ ꯌꯦꯡꯉꯨ ꯃꯌꯥꯝꯁꯤꯁꯦ ꯑꯗꯨꯝ ꯑꯦꯗꯚꯔꯇꯥꯏꯁ ꯎꯠꯄꯅꯦꯕ ꯇꯣꯏꯅꯀꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯊꯥꯖꯔꯨꯗ꯭ꯔꯦ ꯑꯝꯇꯪ ꯑꯣꯔꯗꯔ ꯇꯧꯔꯒ ꯑꯩꯁꯨ ꯌꯨꯁ ꯇꯧꯔꯒ ꯌꯦꯡꯒꯦ ꯁꯥꯏꯅꯥꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯇꯧꯕꯅꯤꯅ ꯑꯗꯒꯤ ꯇꯧꯔꯒ ꯌꯦꯡꯉꯦ ꯌꯥꯝ ꯀꯥꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯈꯔ ꯁꯥꯡꯅ ꯇꯧ ꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩ ꯁꯥꯏꯅꯥꯁꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯔ ꯀꯜꯂꯤꯑꯕꯀꯣ ꯂꯝꯗꯥ ꯌꯧꯔꯒ ꯑꯃꯨꯛ ꯍꯦꯜꯂꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯒ ꯁꯥꯖꯦꯟꯁꯨ ꯈꯔ ꯇꯧꯕ ꯇꯥꯔꯦ ꯁꯤꯒꯤ ꯊꯛꯑꯒ ꯆꯥꯃꯁ ꯑꯃ ꯆꯥꯔꯒ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯁꯥꯕ ꯒ꯭ꯂꯥꯁ ꯈꯥꯡꯒꯩꯃꯨꯛ ꯊꯛꯄꯤ ꯇꯥꯕ ꯑꯌꯤꯡꯕꯗꯤ ꯊꯛꯄꯤꯒꯅꯨꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯁꯦ ꯍꯥꯏꯗꯤ ꯁꯥꯏꯅꯥꯁꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯖꯤꯅꯦꯕ ꯃꯅꯝ ꯃꯍꯥ ꯇꯥꯕ ꯌꯥꯗꯕꯅꯦꯕ ꯑꯩꯒꯤꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯃꯅꯝ ꯃꯍꯥꯁꯦ ꯇꯥꯕ ꯁꯨꯡꯖꯥ ꯌꯥꯗꯦ ꯑꯁꯤ ꯆꯥꯕꯗꯗꯤ ꯌꯥꯝ ꯐꯩ ꯍꯛꯆꯤꯡ ꯈꯟꯕ ꯀꯣꯛ ꯆꯤꯛꯄ ꯃꯤꯠ ꯁꯥꯕ ꯌꯥꯝ ꯐꯕꯅꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯃꯌꯥꯝ ꯑꯝꯇꯪ ꯑꯣꯔꯗꯔ ꯇꯧꯔꯒ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯕꯤꯌꯨ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦ ꯑꯗꯣ ꯁꯨꯝ ꯀꯣꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ